मैम सिंगे मैट्रिक से लाइव असिदा तराम नोक्चरी ngasi ko koi lak ngasi lakchari se koi gi mayam na yam nungsibiba inaw mayam na rosan hyang ha khangnabiba inaw dugi sangai dani sida 2D and 3D saine sana ama leire do somna kandani ko ai inaw rosan hyang gi yum se chesu coffee shop ama lei paungi coffee hainam lei ko sigi hek opposite tani aduga hek opposite na koi torban ama yam si khallaga leise jinga khalla leise sigi hek opposite to ga toiba ado ai naw rosan hyang sigi mateng pangba aduga himung se ta sengna yam wana leibani ko koi khangi rosan hyang nuai ba family oide ta sengna war suwana isai sakpa art sibu line bu pamjaru bana mana mayam sigi seba haitare ko mayam sigi thogal si online da mahaki abok nusirabi abok ko laikhirabi abok siga phamina dana toroga isai sakhandana tamina dana toroga mayam gi pungning sum hatkhiba dumba video content mayam ubiri donga si phawbadro sangi abok laikhira matung dadi tasengna rosangi imung ihang hangore rosangi punsi ihang hangore rosangi thamoida kari phawri bano haibdo su tamina si duga singmai 3C na matam sangni mamangdagi mayam pham phondok ki khanba wafam kharanga sidi phondok jagi madudi singmai 3C na ahan baro sanna koigi mayam gi seba tawba horokpa mayam da koi online da abok kaloina na video thagat pa horokpa matam sida singmai 3C mai kai dagi rosan da koina request tawi madudi rosan sumai tawda mayam na hairak pusu leire do aigi osu personally abok ka da ha ka gi relation si kamai tawno na hangkanda rosan na hairak khibalei madudi abok si mayam ga mimana da ba haitare ahal oirak pagi wai watai sabya da ba aduga neta na wai sabya bi film oida maramna live thaw matam da dum ahen ba wa haira ga di punna koi mayam gi mang da ikai ba nang minani haidana rosan sina su brother live thaw dum mati matam khara koi namin na gi roisi hain har ka do ngai kasi makti live thaw ba nate koi live ki khulai amta purakte microphone kai amta purakte rosan gi awa da mateng pang ba sel gi mateng khara pang gi haina khalak padagi mayam rosan gi yum da lakchabani ado mayam changmina si rosan gi yum changbam se khangani ko sida changmina si sendal koi mapang da samjaram ge rosan gi yum si da lai rosan gi mayam koi gi live thari ba yum duni ko live thari ba mayam ubi ba aman ba yum duni ko sida uri ba se somna kanda rosan gi yum se koi gi phi na khallaga phalang sida phi na khallaga leiri duga abok leigi dabagi sida punga leire ko pung leire phakko salaga leire duga aboki manak sida thamoi kai badi me aboki damakta hoi khoina lakchari se khatang budi ngalle aboki photo makti leiramdre aboki phanek ne abokna innaba phi mane aduga mon oina thambiba phi ama icham chamna lei aduga rosanna abok pu yam toina sumbiba rosanna aboki damakta khoi leiminari ngai matamda isai tahallaga mahak pu potha hanbibodo adugi mami khoina uba phangi rosangi guitar sina aboki manakte hiphallaga abok sibu sumbi bagi mami ma uba phangi agi rosan su se ya tupak to bai chalaga khoi mayam phammaga leire do rosan siga wari amtang sajagi do rosan gi awaba da su khoi mateng oina ba haidana singmai 360 gi maikai dagi su angamba tare se da khara khoi pot chai de lerak tre do tare se da khara aboki mafam da su han do makta da ngasi gi thorom masi houdringai da ko ai aboki da makta yamdi rosan lupa lising ohum khatang rosan ko yam nungsi bane naw si yam nungsu nungsi do khoina su yam pangningi ado rosan aboki da makta ngasagi debakar ma thok pa hai ba se mayang mi mana na hona da kari mam cha na ba kari thak na ba taw dab ya de na ta la tarakani mi la kani khoi dakhina taw da ba ya roi na ta adugi me andu da si na ba lupa lesing ohum khatang si na singi me tri si mai kai dagi mayam na mateng pang birak pani haina khan si ko yam di rosan ado ai naw na awa ba ta matam da singi me tri si kai do wila oi to no hai ba sini ko number 1 wa hang se na hamo khoina live tha si hai matam da inaw na ya gi da do ai kaw dringa si so ai di abok se sumaina mayam mi mana de hai birak pa do ado akoi da hingai matam da photo da ngak toina uba oin tawre aseng badadi uba ngam haudre adu ngasi warba matam sidadi rosanna warak matam sidadi singmai 3C wakhalon ama lei nungai ringai chadakta singmai 3C buning sing biak ta matam da kasu kai ba leite but warak pa chadakta di singmai 3C lakani haibagi wafam se khoi manipur myam da sudum lauduna lakli warak matam ning sing biu ngamjaboi tari pangjage haibane rosangi waba matam sida singmai 3C laksabani kasu kai ba leite ko
aduga mayam na su dum haibira kani khange rosan masa mak na di yade singmei thri sing asi lai si rosan na khoide korok panate yam bam ta lak piu ayawa batare haidan hairak panate singmei thri sing mai kai dagi asi rosan gi manak ta laksa bani mahak na kau da bi da khoi sana khanga laksa bani hai tai manipur myam gi su mo sin jaba duga tare senja khara khudol tamba rosan gi mung su nungai ba nate mayam dum khangbiri duga rosan gi damak ta mayam khoina su hangbira kani khangi gp number ma rosan gi aya badi ta sengna mati lodre khoina khangjaba gi rosan gp number di hapi nang gi account ta mayam na lupa yang khai cham doi so happy rak su mateng oi doi ni ko rosan abuk leiri ngai matam aduga abuk leitra matung da rosan kari ahong balai isagi punsi da kari changes lai mayam da amtang thambi rosan khang ahong je hai bu ju heitre kamaina hai du ro khang dre adi wakhan ji da dum leiri bo da ninge bo adana wakal je nung ai hai dura nung ai te hai dura ngai te hai bu phau da ba ngai hai bu phau da ba khang de kamai hai da khang de abuk se lei raroi haiba numit kaya ni mamang dagi no mana wari watai sawa ya gi de numit kaya ni mo haidi miron ta na haidi wari watai sawa ya na leirami adu ke hode adum mana lei taba numit che ma lei taba numit chi ayuk chi da ayuk hai tare ngal lingai matam adum ai ga dum wai sana me wai sana ba haidi sena wai sana daga ju nungti gi ba ma wakhal choi jar ga ju dum ngang ma ko digi aina ma ngang ga mana ma khumba adu dum tor me adumai tong ni khande dum leiminara me adu ahing chak pijaram dai pung taruk tari adai da ai ga dum leiminara adu kasu taw hudi pung nipan makhai tar ko sai je chak pijage da kumara adu ni mitiro kumara chak adu ni mito aina maje nga pijage re nga julai bini mito do chagi dre do nang dre chawa gi pijaram da chakho buk chagi dre pijaram dai da ma so sa no hole kai dore mai ba kai ko re mai ba ju ko ba dum nang de mai ba nang dre dum lai gi dre ab se mai ba di lai ado mai ba lak ko do ati ma yeng na ba lak ko na tre ba gi ma thau mangam ta ko mangom lo sakrep adu ya ma ya khang de kan khang de ngai hai de ahong ba je lai te do ai dum post de thaga jagi bi na ai di wo hong ba gi tak ta ma dum tawe hang ba hang ba wo hong ba gi tak ado rosan gi phamung se abok ka thang nai ko abok ka thang na ba abok ka tomin na ba se mayam na di sisina ai gi phamung ni sin abok ki phamung ne ha ba tang yeng han se rosan gi ka dok tang chang ga yeng han se ya bra ya tang yeng han sla sin abok ki phamung ni ha ba mang ba kondono Pwede po check yung sabi chay ro sida na abok phamamba tumom ba sida na tumba aduga rosan gi phamung na sida wai ba abok siga dum lukhum da sumaina dum punna dum tumin na raga ko rosan do abok na hairam ba hai tare ko rosan na sungkau kau da ba abok na gyan tari ngai hai tare rosan na sungkau kau da abok na yam nuksi ba hai khali soi hairam ne hai na khali ko kari gadi hairam mi ana hairam ba hang ka ba na hai do hadi nuksibadina mana hai ko dum nuksibu gakta ne ado ende du magi wakhal ju oi badina ko pagang da ngang ba adu hai tare magi nuksi loya ma nuksi mana hai ba hai ko dima nuksi tama hai du wakhal dum choi jaram da ngasi pho dum lai ram gani wakhal choi badina loina hena su mayam su khangam gani ko samna ha da khoina abok lai ngai matam da rosan video amtang nambi ge mayam da khangan ge ateng su pang ge hai matam du da rosan athing ba pi rak khibadu ngasai abok sina wakhal ta da bu na ne na tra adi wakhal ta da ni na kamaina khang kai hai du adi wari wadai sana bu du boiro wakhal choi bani na aina du bu sum loina ba loi khang bani na loina dum yam khang du yam yawe dum adi wakhal abu bok je wakhal choi
ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤꯅ ꯈꯇꯪꯗꯤ ꯏꯪꯕ ꯃꯥꯜꯂꯦ ꯃꯄꯥꯟꯗꯗꯤ ꯃꯈꯣꯟ ꯌꯥꯝ ꯍꯧꯋꯦ ꯅꯣꯏꯁ ꯌꯥꯝꯀꯣ ꯁꯤꯗꯅ ꯈꯔ ꯑꯍꯟ ꯂꯩꯕ ꯀꯥꯅꯤꯅ ꯂꯥꯏꯟꯊꯧꯒꯤ ꯀꯥꯁꯨ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯑꯍꯟ ꯑꯕꯣꯛꯅ ꯇꯨꯝꯃꯝꯕ ꯀꯥꯅꯤ ꯐꯃꯨꯡꯁꯤꯗꯤ ꯑꯗꯨꯝ ꯊꯥꯡꯗꯣꯛꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯇꯨꯝ ꯑꯍꯟ ꯂꯩꯇꯕꯅꯤꯅ ꯌꯨꯝꯒꯤ ꯑꯍꯟꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥ ꯑꯣꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯗꯨꯝ ꯇꯨꯝꯃꯅꯤ ꯑꯗꯣ ꯑꯩꯕꯨꯗꯤ ꯁꯤꯗ ꯇꯨꯝꯕ ꯌꯥꯏ ꯇꯨꯝꯗꯕ ꯌꯥꯏ ꯑꯩ ꯁꯣꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯍꯟꯒꯤ ꯀꯥꯅꯦꯅ ꯑꯗꯣ ꯔꯣꯁꯟꯗ ꯑꯩꯈꯣꯏꯅ ꯔꯣꯁꯟꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯖꯕꯗꯣ ꯔꯣꯁꯟ ꯑꯕꯣꯛꯇ ꯁꯩꯊꯥꯖꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯂꯥꯛꯆꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯕꯣꯛꯇ ꯁꯩꯊꯥꯖꯕ ꯔꯣꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯔꯣꯁꯟꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯉꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯁꯦꯡꯕꯗꯤ ꯔꯣꯁꯟꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯝꯇ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯒꯦ ꯁꯤꯗꯤ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯏꯅꯥꯎ ꯔꯣꯁꯟꯁꯤꯅ ꯋꯥꯕ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯔꯣꯁꯟ ꯒꯤꯇꯥꯔꯁꯦ ꯑꯝꯇ ꯑꯗꯨꯒ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯃꯌꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯕꯨꯕꯣꯛꯅꯁꯨ ꯈꯤꯇꯪ ꯏꯪꯅ ꯄꯣꯊꯥꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯨꯕꯣꯛꯅ ꯇꯨꯝꯃꯝꯕ ꯐꯃꯨꯡꯁꯤꯒꯤ ꯂꯨꯈꯨꯝꯁꯤꯗ ꯕꯨꯕꯣꯛꯅ ꯅꯪꯅꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯕ ꯃꯇꯦꯛꯇꯨꯅꯤꯀꯣ ꯁꯤꯗ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯏꯁꯩ ꯃꯔꯦꯛ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯝꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯁꯤꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯂꯣꯏꯁꯟꯅꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯖꯤꯄꯦ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯔꯣꯁꯟꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯅꯝꯕꯔꯅꯤ ꯁꯤꯗ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯖꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩ ꯏꯅꯥꯎ ꯔꯣꯁꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯔꯣꯁꯟꯒꯤꯗꯃꯛꯇ ꯑꯕꯣꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣই ꯁꯦꯜ ꯆꯪꯒꯗꯕ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯔꯣꯁꯟ ꯑꯋꯥꯕ ꯐꯦꯃꯤꯂꯤꯅꯦ ꯍꯥꯏꯕꯁꯤ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯍꯦꯟꯅ ꯈꯪꯖꯩ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤꯕꯁꯤ ꯇꯁꯦꯡꯅ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯔꯣꯁꯟ ꯍꯤꯌꯥꯡꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯔꯣꯁꯟ ꯊꯧꯅꯥꯎꯖꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯏꯁꯩ ꯃꯇꯦꯛꯁꯤꯃ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯔꯣꯁꯟ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯁꯤ ꯕꯨꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯣ ꯊꯃꯣꯏꯗ ꯕꯨꯕꯣꯛ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯐꯃꯨꯡꯁꯤꯗꯀꯣ ꯍꯤꯞꯄꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯔꯣꯁꯟꯅ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯩ ꯃꯌꯦꯛꯇꯣ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯃꯇꯦꯛ ꯑꯃ ꯇꯧꯖꯩ ꯑꯩꯅ ꯑꯕꯣꯛ ꯂꯩꯉꯩꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃ ꯁꯛꯆꯩ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯇꯨꯝꯊꯔꯣ ꯏꯪꯂ ꯊꯥꯖꯃꯁꯨ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈꯔꯦ ꯁꯨꯝꯂꯒꯦ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯇꯨꯝꯊꯔꯣ ꯏꯪꯂ ꯊꯥꯖꯃꯁꯨ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈꯔꯦ ꯅꯪꯅ ꯇꯣꯏꯅ ꯈꯥꯝꯕ ꯌꯥꯗ ꯀꯞꯂꯛꯄꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯔꯦ ꯁꯨꯝꯂꯒꯦ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯇꯨꯝꯊꯔꯣ ꯏꯪꯂ ꯊꯥꯖꯃꯁꯨ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈꯔꯦ ꯏꯪꯂ ꯊꯥꯖꯃꯁꯨ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈꯔꯦ ꯔꯣꯁꯟ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯤ ꯑꯕꯣꯛꯅ ꯂꯩꯈꯤꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯕꯣꯛꯄꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯝꯕꯤꯔꯒ ꯔꯣꯁꯟ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯍꯨꯕ ꯉꯝꯕ ꯃꯃꯥꯡꯗ ꯊꯥꯒꯠꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛ ꯊꯥꯒꯠꯄꯤꯔꯛꯈꯣ ꯍꯥꯏꯕꯁꯤ ꯔꯣꯁꯟ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯣꯏ
ꯑꯗꯨꯒ ꯏꯁꯩ ꯑꯅꯧ ꯑꯅꯧꯕꯁꯨ ꯐꯣꯡꯅꯅꯕꯒꯤ ꯂꯝꯕꯤꯗ ꯁꯦꯡꯅ ꯍꯥꯏꯕꯗ ꯔꯣꯁꯟ ꯍꯧꯖꯤꯛꯁꯦ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯤꯁꯦ ꯔꯣꯁꯟꯁꯨ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯏꯁꯩ ꯈꯔ ꯈꯔ ꯇꯦꯛ 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 ꯆꯠꯂꯒ ꯁꯦꯜ ꯈꯔ ꯈꯔ ꯐꯪꯖꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭रे ꯄꯨꯡꯀꯪ ꯀꯪꯈ꯭रे ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏ ꯐꯥꯎꯕꯗ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯔꯣꯁꯟ ꯑꯕꯣꯛ ꯂꯩꯈꯤꯗꯕꯒꯤ ꯋꯥꯐꯝꯁꯤꯗꯩ ꯈꯤꯇꯪ ꯅꯥꯊꯩꯖꯔꯛꯑꯒ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯔꯥꯏ ꯐꯥꯎꯕꯗ ꯑꯋꯥꯕ ꯐꯥꯎꯏ ꯑꯋꯥꯕ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯇꯩ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯗꯤ ꯋꯥꯅꯔꯝꯒꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯏꯃꯨꯡ ꯊꯥꯛꯄ ꯌꯥꯎꯅꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯡꯅ ꯏꯃꯨꯡꯒꯤꯗꯤ ꯀꯩꯁꯨ ꯊꯥꯛꯇꯦ ꯏꯌꯥꯝꯕꯁꯤꯡ ꯂꯩꯔꯤ ꯏꯃꯥ ꯕꯕꯥ ꯂꯣꯏ ꯂꯩꯔꯤ ꯍꯣꯏ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯑꯕꯣꯛ ꯈꯛꯇꯪ ꯎꯕꯅꯤꯅ ꯃꯌꯥꯝꯅ ꯑꯕꯣꯛ ꯈꯛꯇꯪꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯏꯌꯥꯝꯕꯁꯤꯡꯁꯨ ꯂꯩꯔꯤ ꯆꯥꯕ ꯊꯛꯄ ꯀꯩꯁꯨ ꯋꯥꯠꯇꯦ ꯍꯥꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒ ꯑꯗꯨꯝ ꯍꯤꯡꯕꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯝ ꯉꯝꯃꯤ ꯍꯥꯏꯕꯤꯕꯅꯦꯕ ꯍꯣꯏ ꯉꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯉꯝꯖꯔꯤ ꯀꯩꯁꯨ ꯋꯥꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗꯦ ꯐꯅꯌꯥꯝꯗꯤ ꯈꯦꯠꯅꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯟꯅ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯔꯝꯕ ꯈꯨꯅꯨꯡꯉꯥꯏꯗꯣ ꯂꯥꯟ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯈꯤꯗ꯭ꯔꯦ ꯑꯋꯥꯕꯗꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯇꯥꯏꯅ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯨꯒ ꯂꯥꯟ ꯃꯅꯨꯡꯁꯤꯒꯤ ꯑꯋꯥꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯕꯣꯛ ꯑꯃꯨꯛ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕꯗꯤ ꯑꯣꯏꯔꯝꯒꯗꯣꯏꯅꯤꯀꯣ ꯔꯣꯁꯟ ꯑꯗꯣ ꯃꯌꯥꯝꯅꯒ ꯁꯨꯝ ꯔꯣꯁꯟꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯒ ꯑꯗꯨꯝ ꯔꯣꯁꯟꯕꯨ ꯅꯨꯡꯁꯤꯕꯤꯕ ꯔꯣꯁꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯔꯣꯁꯟꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯝꯂꯒ ꯉꯁꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯁꯨꯝ ꯍꯪꯕ ꯂꯥꯛꯄꯤꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯔꯣꯁꯟ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯌꯥꯝ ꯂꯥꯛꯄ ꯅꯠꯇ꯭ꯔꯁꯨ ꯂꯥꯛꯄꯤꯔꯤꯗꯣ ꯑꯩꯅ ꯕꯣꯛꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯅ ꯇꯧꯖꯔꯨꯕ ꯈꯔꯗꯨꯒꯤ ꯑꯗꯨ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯂꯥꯛꯑꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯈꯣꯠꯀꯠ ꯇꯧꯕꯗꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯗꯒꯤ ꯑꯕꯣꯛꯄꯨ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯛꯄꯅꯤ ꯁꯦꯡꯅ ꯑꯩꯒꯤ ꯄꯦꯖꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯂꯣꯋꯔꯁꯤꯡꯁꯦ 90%ꯗꯤ ꯑꯕꯣꯛ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯅ ꯑꯕꯣꯛ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯦ ꯑꯕꯣꯛꯀ ꯅꯍꯥꯛꯀꯒꯤ ꯍꯥꯏꯇꯥꯔꯦ ꯑꯕꯣꯛ ꯈꯛꯇꯪ ꯊꯥꯒꯠꯂꯒꯁꯨ ꯌꯥꯔꯣꯏꯌꯦ ꯀꯩꯒꯤꯅꯣꯗ ꯑꯕꯣꯛ ꯈꯛꯇꯪ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯃꯔꯣꯟꯗꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯗꯣ ꯐꯪꯉꯣꯏ ꯔꯣꯁꯟꯒ ꯑꯕꯣꯛꯀꯒꯤ ꯄꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨꯗꯅꯤ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯅꯔꯛꯏꯗꯣ ꯍꯥꯏꯗꯤ ꯑꯕꯣꯛ ꯈꯛꯇꯪꯅꯁꯨ ꯌꯥꯔꯣꯏ ꯔꯣꯁꯟ ꯃꯇꯣꯝꯗꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅꯅꯤ ꯃꯌꯥꯝꯅ ꯄꯥꯈꯠꯇꯅ ꯑꯕꯣꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ나 ꯔꯣꯁꯟ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄ ꯂꯦꯞꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯆꯤꯡꯅꯔꯤꯁꯦ ꯑꯕꯣꯛꯀ ꯔꯣꯁꯟꯒꯒꯤ ꯄꯨꯟꯅ ꯁꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯒꯤꯅꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯗꯣ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄ ꯂꯦꯞꯄꯤꯒꯅꯨ ꯃꯈꯥ ꯇꯥꯅ ꯊꯧꯅꯥ ꯍꯥꯞꯆꯔꯤ ꯏꯁꯩ ꯃꯈꯥ ꯇꯥꯅ ꯁꯛꯄꯤꯔꯛꯈꯣ ꯍꯥꯏꯕꯁꯦ ꯀꯣ ꯑꯗꯣ ꯔꯣꯁꯟ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤ ꯃꯥꯏꯀꯩꯗꯁꯨ ꯕꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯊꯃꯣꯏꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯅꯍꯥꯛꯅ ꯊꯥꯒꯠꯂꯛꯄ ꯑꯕꯣꯛ ꯁꯣꯟꯊꯈ꯭ꯔꯦ ꯋꯥ ꯉꯥꯡꯈꯤꯗ꯭रे ꯆꯥꯎ ꯊꯛꯑꯣ ꯌꯥꯈꯤꯗ꯭रे ꯀꯥꯏꯅꯒꯀꯣ ꯀꯩꯁꯨ ꯇꯧꯍꯟꯕꯤꯗꯕ ꯀꯥꯏꯅ ꯏꯔꯛꯄꯁꯤꯡꯗꯣ ꯑꯕꯣꯛꯁꯦ ꯑꯃꯨꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅꯗꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯖꯈꯤꯕꯅꯦ ꯔꯣꯁꯟꯒ ꯄꯨꯟꯅ ꯑꯕꯣꯛꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯒꯥꯏꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯃꯪꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤ ꯃꯥꯏꯀꯩꯗꯁꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯝꯃꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤ ꯑꯗꯨꯅ ꯑꯕꯣꯛ ꯂꯩꯉꯩꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯦꯞꯇꯕ ꯍꯥꯏꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯈꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯂꯩꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯔꯥꯎ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯖꯔꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯅꯤ ꯑꯩꯅ ꯐꯅꯌꯥꯝ ꯏꯁꯩ ꯁꯛꯑꯁꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯕꯣꯛ ꯂꯩꯔꯤꯉꯩꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯑꯕꯣꯛ ꯂꯩꯇ꯭ꯔꯦꯅ ꯇꯧꯕꯤꯗꯕꯁꯨ ꯇꯧꯒꯅꯨ ꯑꯗꯨꯝ ꯇꯧꯖꯒꯦ ꯏꯁꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯏꯁꯩꯁꯦ ꯑꯕꯣꯛ ꯑꯝꯇꯪ ꯈꯨꯔꯨꯝꯃꯤꯟꯅꯔꯨꯔꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯟꯅꯕꯗꯣ ꯒꯤꯇꯔꯗꯨꯁꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯣꯊꯥꯅꯕꯀꯣ ꯂꯥꯛꯑꯣ ꯃꯌꯥꯝꯗ ꯁꯨꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯔꯣꯁꯟꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯖꯤꯄꯦ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯄꯤꯌꯨ ꯁꯤꯗ ꯍꯥꯞꯄꯤ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯄꯩꯁꯥ ꯀꯥꯞꯄꯤꯔꯛꯀꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯍꯤꯁꯇ꯭ꯔꯤ ꯆꯪꯉꯒ ꯀꯅꯥꯅ ꯀꯥꯞꯄꯛꯀꯦꯗꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯩ ꯉꯁꯥꯏ ꯅꯪꯅ ꯈꯪꯗꯕ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯄꯗꯩ ꯂꯥꯏꯚ ꯊꯥꯔꯒꯗꯤ ꯀꯥꯞꯄꯛꯄ ꯀꯅꯥ ꯀꯥꯞꯄꯛꯏ ꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯒꯤ ꯆꯥꯝꯃꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯄꯥꯊꯣꯔꯛꯑꯣꯅꯦ ꯃꯃꯤꯡꯁꯦ ꯄꯥꯊꯣꯔꯛꯑꯦ ꯌꯥꯝ ꯄꯥꯊꯣꯔꯛꯑꯣ ꯄꯩꯁꯥꯗꯨꯒ ꯃꯁꯅꯥꯝ ꯔꯣꯁꯅꯤꯅ
ꯂꯨꯄꯥ 100 ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯌꯦꯅꯩꯕꯝꯅ ꯂꯨꯄꯥ 500 ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯅꯋꯥꯁꯅ ꯂꯨꯄꯥ 50 ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯏꯉꯣ ꯑꯉꯣꯝꯅ ꯂꯨꯄꯥ 100 ꯊꯥꯕꯤꯔꯛꯑꯦ ꯅꯥꯎꯇꯣꯝꯕꯅ ꯂꯨꯄꯥ 20 ꯊꯥꯕꯤꯔꯛꯑꯦ ꯒꯤꯇꯥ ꯄꯨꯊꯦꯝꯅ ꯂꯨꯄꯥ 200 ꯊꯥꯕꯤꯔꯛꯑꯦ ꯋꯤꯂꯤꯌꯝ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯨꯄꯥ 50 ꯊꯥꯕꯤꯔꯛꯑꯦ ꯃꯌꯥꯝ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯂꯣꯏꯔꯣꯏꯕꯀꯣ ꯃꯈꯥ ꯇꯥꯅꯁꯨ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯔꯣꯁꯟ ꯍꯥꯞꯄꯤꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯞꯄꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯐꯁꯨ ꯂꯣꯏꯁꯟꯅꯕ ꯊꯥꯒꯠꯄꯁꯤ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯍꯣꯏ ꯃꯇꯨꯡꯗꯁꯨ ꯍꯣꯏ ꯃꯌꯥꯝꯅ ꯄꯤꯅꯕꯤꯔꯤꯕ ꯕ꯭ꯂꯦꯁꯤꯡ ꯑꯁꯤꯅ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯕꯣꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯁꯤꯅ ꯈꯔ ꯃꯈꯩꯗ ꯑꯣꯏꯔꯁꯨ ꯊꯥꯡꯒꯠꯂꯛꯑꯒ ꯔꯣꯁꯟꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯒ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯔꯣꯁꯟꯗꯨꯒꯤ ꯑꯦꯅꯔꯖꯤꯗꯨꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯑꯦꯅꯔꯖꯤ ꯑꯃ ꯐꯪꯂꯒ ꯑꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯁꯨꯝꯍꯠꯄ ꯉꯝꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯊꯥꯗꯣꯔꯛꯄ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯑꯣꯏꯔꯁꯅꯨ ꯔꯣꯁꯟꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯕꯣꯛꯀꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯒ ꯔꯣꯁꯟꯅꯁꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯁꯦ ꯀꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯑꯕꯣꯛ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯉꯁꯤꯒꯤ ꯂꯩꯈꯤꯗꯕꯒꯤ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯍꯪꯕ ꯂꯥꯛꯆꯕ ꯔꯣꯁꯟ ꯍꯤꯌꯥꯡꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯂꯥꯛꯄꯒꯤ ꯂꯥꯏꯚ ꯃꯇꯦꯛ ꯑꯃ ꯀꯦꯖꯨꯋꯦꯂꯤ ꯊꯥꯗꯣꯛꯆꯕꯁꯤ ꯌꯥꯝ ꯁꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯔ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯔꯣꯁꯟꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯐꯟꯗꯒꯤꯁꯨ ꯃꯌꯥꯝ ꯂꯨꯄꯥ 3,000 ꯈꯛ ꯔꯣꯁꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤ ꯔꯣꯁꯟꯒꯤꯗꯃꯛꯇꯁꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯄꯣꯠ ꯆꯩ ꯑꯃꯗ ꯂꯩꯅꯕ ꯑꯣꯏꯇꯥꯔꯁꯨ ꯑꯆꯤꯟꯕꯗ ꯑꯣꯏꯇꯥꯔꯁꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯨꯗꯒꯤ ꯈꯥꯏꯗꯣꯛꯆꯔꯒ ꯔꯣꯁꯟꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯐꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯔꯣꯁꯟꯒꯨꯝꯂꯕ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯋꯥꯕ ꯇꯥꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯁꯨ ꯅꯣꯡꯃꯒꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯅꯅꯕ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯌꯥꯝꯅꯁꯨ ꯃꯇꯝꯗꯨꯗ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯑꯉꯝꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗ ꯊꯝꯖꯕ ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ